Heirokta Kuki singa Kuki Pao si ngarang nungthil phongba pandam pause dagi lokachabani. Thawal district ki Heirok ki mamangsing Esingthingbi area da Kuki khulai paiba madi mitei khul ngak pasingi marakta nahal numidang dagi hauduna karang phawba Kuki Pao sina makha tarduna Kuki badu hojik phawba makha chathari ngarang numidang Kuki khulai paiba singna Heirok tamna changsilakpada mitei khul ngak pasingda Esingthingbi area da thengnabadagi maikai ani gi marakta Kuki horaki maikai ani gi marakta bom amadi nungmai yauna afaba makalgi khulai sing sizinaduna Kuki hojik phawbagi oina maikai ani gi marakta aso apan misimina thobagi paw laite ST sal haudrabadi mitei khunai mutkiba yai totom sana mitei meitai bu scheduled tribe list lehan bahaiba sida inner Manipur parliamentary constituency da tarag nipan suba lok sabha mikhalgi mirep oigadoriba singi firep khangdoknaba changsilapa khongjangni saru ama oina independent mirep oiriba moinang them tumtum sana lok sabaga scheduled tribe demand committee Manipur gi mioi singa hakthengnana ngarang unakhre Thawal district ki Heirok ta leiba mirep asigi yumda ngarang ASTDCM ki president Diras Yumna general secretary Bogendra Jauna mihut kangbu amana thengnana unakhibadunda independent mirep moirang them tumtum sana nungsabana phongdokhibada malem gi phambak ta mitei singna sak taksanaba yelhau furup asibu ST state ta lehanaba taliba dimanasi maram chai yelhau furup miteina ST status ta list lehawa haibasina furup asi kanmagamgani natrabadi mutkhiba yabagi fibamda lei mainland India ga Eikhoiga wakhalondagi hauna hiram ayambada khenei maram asina lamdam asigi yelhomi oiriba metei furup ki tungi mirogi yengduna changsilagliba ST status ki demand asi yamna maru oi haiki makasa tharakpada social media dagi lokacharaga aramai tingol gi lusing purel korongan ba khumanna asumna thamlagli madudi Kuki len gi manglan se kasing arang gi nate kuiraba manglani Eikhoi pokthringai gini masi Congress BJP gi nate phumduna leramba mai gi singdo handak pokhairfogi wane asumna korona thamlakle adugo makha chatharakpada Manipur news update page tagi update amkhak lakli madudi Heirok tagi changaga leiba ngarang Kuki singna loksalamba bunker Eikhoina Lousale ngamme maitai athauba singna yaifare asumna Manipur news update na update pirakle